Isininaw sungbu puran thaba maitena taram nokshari numit anigi mamangda the Hindustan Times, NDTV, the Indian Express, the Hindu, even Reuters da power maina phongnarki madudi Mizoram da Myanmar rom dagi aran ba mong demi lising manga mok sangslai haina Mizoram ge Sampai district ki northeastern thangba border town Changsanlakhare haibasiga Myanmar ga dumaina thangnarga laibani asigi mafam asidani Meeoi mayam ama dumaina sangslai haibasi maramna kari maram gi sangslai ibano haibada Myanmar gi sin state khogi lalhoba ani gi marakta khut kanna thoknaba asina maram oiragani asumna lana sangslakpa Myanmar side rom dagi northeastern India da sangslakpa se mamang da su kongai ma dumaina thokrab handagi asina ahan banateb handaki aran ba mawong da lising mga asina anauba sangslakpani masi Mizoram khagnatana Manipur da su aran mamong da dumaina sangslaga leiramba yari Mamang gi thangje numita laloba ani asi kapna bagi nomai maru bom sen Mizoram gi border town Changsanlakhare phawba yaurai haidi yumda nomai maruna panbana chingba adumaina thodok thokhi haidi Myanmar dagi sangsalakliba Meeoi sing border guard force amasung civil society organization singa meeting tawi haidi amasung ningthaukaba numita government da paw piduna khangli haidi Mamang 2023 October da Myanmar military junta na nongthaktagi lantaba PDF People Defense Force ki mathakta madudasu Mizoram gi border town Changsanlakhare da leiba yum khara da dumaina hit tawba laiki haidi Mizoram gi Changsanlakhare town ga Myanmar gi Phalam district laloba singna control tawriba asiga thangnare haidi military junta ga lan gi matamda yam kanna kuthokna ba mafam amani haidi aduri isininaw singai da wahang amala amani Hausi Meeoi lising manga sangslai lalhoba ani gi marakta khut thongnari haiba ma adudi khut thongnari ba lalhoba ani se kana no haiba wang ama soidana lamgani PDF People Defense Force amasung Sin National Defense Force ki maraktani asina maram oirga Myanmar gi Sin state ki Meeoi sing ase Mizoram rom da dumaina sangsalakpani image adu yengbiu res sarkar ma koishaliba adu Changsanlakhare haidiba Mizoram gi border town adu gi location ne Asigi lalhoba group ani sigi marakta khut thokna basina maram oiraga mamangi thangje numitagi Myanmar rom dagi Mizoram gi Sampai district ta Meeoi lising mari dagina manga phawba dumaina sangsalamba yai haidi masdagi helambasu tambangamdi Myanmar gi Phalam district ta leiba kemama control tawnaba honabada lalho loop ani asigi marakta khut thokna bagi thodok asi thokibani haidi asina maram oiraga Myanmar rom dagi Meeoi sing ase Mizoram gi Sampai district ki mafam ani da sangslai haidi Amana Changsanlakhare mamang da su panjakiba border town aduda amana Bafai haidiba Changsanlakhare gi makha thangba sarukta laiba mafam asida image adu yengbiu res sarkan question liba mafam ani asdani sangsli haidibasi punna hojik phawba Mizoram gi Sampai district ta Myanmar rom dagi Meeoi lising kunthra muk lan chelaktuna adumaina lai haidi Manipur rom da sensalakpadi phongdorakpa laiba natabanina sabsaba masing khangde Mizoram dagi Manipur ne helambasu tambangamde 2021 February da Myanmar da military coup tawraba matung dagi Myanmar dagi Mizoram rom da lising kunthra mu gudmaina lana sangslaki haidi adubu ground da thabak tawduna leiribe agency singnadi Mizoram government gi data 30,000 dagi na 35,000 Myanmar rom dagi sangslai haidi ba se lali asini masdagi saruk ani natraga ahum hena adumaina sanction duna leiramgani asini Meeoi laklom dani ko haidi base asumna Myanmar rom dagi yamlaba Meeoi kayama Northeast India da lona sangsalakpa asina maram oiraga tungda sahi khara asida Northeast India da tangdu leita daba kayama tholakadawri masda India na phana border fencing tawraga su kanaroi adum upay ama thirga lona lana sangsalganaba adum honaduna leiganeb USA Mexico gi border yamna section na semba ngakpa asi phawba Mexico dagi lona thumna USA da dumaina sangsalai bani aduga aikoigi zangana pik thanba asidadi fencing pana phasana kharabasu oithogloi adum leplaitana sangsalakani mamangda Ministry of Home Affairs ki makhada border fencing tawba haurani haina adumaina lauthokiba laikrabani adubu masigi fencing khaba asi loishanbada sahi phana yamnadi sangkhigani masi loishandringaida Myanmar rom dagi Northeastern India rom da sanction bayaba sanction kharagane Myanmar rom dagi Mizoram rom da lanjena reliba sing ase civil society organization maroina YMA Young Mizo Association na makoi gi leinaba mafam sanaba loina dmaina piri honari makoi haibdi refugees sing ase thabak piri masagi business dukan hangduna tawbusu yauri
amasung angang kaya ama skun kari asumna sumatam sangna laisalagadi Indian citizen olakpa haibase masana dum tabani mafam ani asi haibadi Zokhathar amasung Bhaipeida Civil Society Organization na lainaba mafam hangli se chana badumaina pidi makoigi asini Myanmar da irang tholga India Myanmar gi marakta border fencing phajana tobidaba asina maram oiraga ngasidi North East India gi maruwaina Mizoram Manipur da lanjena pham oiri isininaw singkhaina amuktang khantaduna yengbiyo Meeoi la kayano aranba mawongda sangsin-duna luatna adumaina leiranggadawri base Bangladesh tagi India rom da sangsalakpadi Indian government na adumaina tanthui adugu mamangai dagi hauna Myanmar rom dagi sangsalakpadi ngasi phauba tanthokpa ngamdri tanthokpadi lairadana hena dum sangsalai Myanmar dagi aranba mawongda Meeoi la kayama sangsalai base Mizoram gidi mari matani haiduna leiminakiba yai Sok to siya ako'y Manipur phajana sokani maitai khak natana asi hairaga puran thaba maitai na kaina na ba yathang ni jari kanglipag imana yai fare yai paminarsi